Mayam punama ngasi netaira botki chamaga kunipal laksuba mapok numisida Manipur ki miyam amadi bharat ki miyam da yafa paujal pijari mana ningjaramba khanjaramba Manipur Bharat madu oinenaba ekoi punna langna minasi hona minasi haiba message ma pijari aduga hojik hong sariba thodok sigi matangda yamna laibak thiba thodok ni ekoi moi ahum gi manungda amadi numituda dum thadore aduga ani mo hojik phawba Kuki militant singdugi kutta leiri aikoi center amadi state government ayuk nungthin nungdang pau phaunaraga yam kanna soiba ngamba yaugna ani dusu thadorokna ba aikoi contact taunari wari sanari loinana wari sanabaga loinana Sarkar sigi tawbom thokpa sarkar amagi tawbom thokpa du makoi bu tekta kaidana thado hanaba mari rescue taunaba boat center mari state ani changna kan hona minari aduna militant singi custody da laikraba isa singdugi imung manung singsu matam khatang puning phathana laibina ba ikoi am kanna Hotnari hujik maksu koi DG Macha hairiba mafam duda district pro salaga bari otai tongnaba thakre aduna soidana am positive oiba lambirom da lakani haibagi thajaba koi da lai adu mayam punna ishor khorminasi haidana mayam da apel tokjeda government gi side gi koi tawba ba Media da haiba da mayam le to tawba ba lambi kudimak thiraga koi Hotnari haidana da mayam da